ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯨꯔꯦꯟ ꯋꯥꯡꯃ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯎꯔꯣꯛ ꯊꯣꯡ ꯃꯈꯣꯡ ꯑꯁꯤꯗ ꯃꯥꯏꯕ ꯑꯅꯤꯒꯤ ꯃꯍꯩ ꯆꯥꯡꯌꯦꯡ ꯇꯝꯐꯝ ꯕꯨꯠ ꯁꯥꯟꯅꯐꯝ ꯃꯐꯝ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯎꯔꯣꯛ ꯊꯣꯡ ꯑꯁꯤ ꯅꯨꯃꯤꯠꯄꯨ ꯆꯪꯈ꯭ꯔꯕꯗꯤ ꯃꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗ ꯀꯤꯅꯗꯨꯅ ꯀꯅꯥꯃꯠꯇ ꯊꯣꯡ ꯑꯁꯤ ꯃꯝꯈ꯭ꯔꯕꯗꯤ ꯂꯥꯟꯅꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯌꯨ ꯆꯥꯛ ꯊꯛꯄ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯈꯔꯅ ꯎꯔꯣꯛ ꯊꯣꯡ ꯃꯄꯥ ꯑꯗꯥꯏꯗ ꯌꯨ ꯆꯥꯛ ꯊꯛꯄ ꯇꯧꯔꯤ꯫ ꯀꯦꯅꯦꯗꯤ ꯍꯥꯏꯗꯅ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ 8ꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯎꯔꯣꯛ ꯊꯣꯡ ꯃꯊꯛ ꯑꯗꯨꯗꯒ ꯀꯥꯔꯒ ꯃꯄꯥꯟꯒ ꯊꯣꯛꯊꯔꯛꯄ ꯌꯥꯝꯅ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ 8ꯁꯤ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯁꯨ 9ꯃꯨꯛ ꯇꯥꯔꯕꯖꯥꯠꯅꯤ꯫ ꯄꯨꯡꯊꯦꯡ ꯊꯦꯡꯕꯕꯨꯗꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ 8ꯅ ꯂꯩꯔꯤꯉꯩ ꯇꯨꯔꯦꯟ ꯋꯥꯡꯃꯗꯒꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯎꯔꯣꯛ ꯊꯣꯡ ꯑꯗꯨꯗ ꯂꯥꯜꯂꯛꯈꯤ꯫ ꯀꯦꯅꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯔꯛꯄꯗꯒꯤ "ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯇꯨꯔꯦꯟ ꯋꯥꯡꯃꯗꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯊꯣꯡ ꯂꯥꯜꯂꯤꯁꯤꯕꯣ, ꯉꯥꯏꯍꯥꯛꯇꯨꯝ ꯗꯤꯜ ꯂꯦꯟꯁꯤꯜꯂꯛꯑꯣꯍꯦ" ꯍꯥꯏꯗꯅ ꯃꯈꯣꯏ 8ꯅ ꯎꯔꯣꯛ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯍꯥꯏ ꯅꯣꯝꯕ ꯇꯧꯗꯨꯅ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨꯕꯨ ꯂꯥꯟꯊꯣꯔꯛꯏꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯐꯅ ꯃꯈꯣꯏꯅ ꯎꯔꯣꯛ ꯊꯣꯡ ꯑꯗꯨ ꯃꯈꯥꯗꯒꯤ ꯍꯥꯏ ꯅꯣꯝꯕ ꯇꯧꯖꯔꯕꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯊꯣꯡ ꯑꯗꯨꯕꯨ ꯂꯥꯜꯂꯛꯏꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯁꯥꯗꯨ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯥꯜꯂꯛꯏꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯀꯣꯟꯅ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯌꯨ ꯊꯛꯄ ꯉꯥꯎꯁꯤꯟꯅꯕ ꯅꯍꯥꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯅꯔꯝꯗꯦ꯫ ꯀꯦꯅꯦꯗꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯩꯅꯣ ꯅꯨꯄꯤ ꯑꯅꯤ ꯁꯨꯈꯤꯕꯗꯥꯏ ꯑꯃꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ? ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯕꯖꯥꯔꯥ? ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯛꯅꯔꯨꯁꯤ" ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯎꯔꯣꯛ ꯊꯣꯡ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯂꯛꯅꯒꯦ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯟꯗꯕ ꯌꯥꯝꯅ ꯀꯤꯖꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯕꯗꯨꯗ ꯃꯣꯏꯁꯦ ꯄꯥꯈꯠꯇꯅ "ꯑꯣ ꯏꯃꯥ" ꯍꯥꯏꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯈꯣꯏꯁꯦ ꯀꯥꯏꯗꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯁꯤꯁꯨ ꯎꯔꯣꯛ ꯊꯣꯡ ꯑꯗꯨꯒꯤ ꯑꯀꯤꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯦ ꯎꯔꯣꯛ ꯊꯣꯡ ꯑꯁꯤ ꯑꯃ ꯃꯊꯦꯡ ꯂꯥꯟꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯌꯨꯛꯅꯤ, ꯅꯣꯡ ꯑꯁꯤꯁꯨ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯝꯂꯤ ꯅꯨꯡꯁꯤꯠꯀ ꯀꯩꯒ ꯅꯣꯡ ꯇꯥꯔꯛꯀꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ "ꯇꯥꯔꯤꯕꯣ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯁꯤ. ꯅꯣꯡꯁꯨ ꯉꯥꯜꯂꯦ ꯍꯥꯏꯕꯨ ꯅꯣꯡ ꯑꯃꯨꯛ ꯇꯥꯔꯛꯀꯗꯧꯔꯕ ꯈꯪꯗꯦ. ꯑꯇꯤꯌꯥꯁꯦ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯟꯈ꯭ꯔꯦ. ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯁꯤꯠꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤ. ꯍꯧꯒꯠꯂꯣ" ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯪꯈꯣꯜꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯏꯪꯈꯣꯜꯗ ꯆꯪꯂꯤꯉꯩ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯆꯤꯡꯗꯨꯝ ꯃꯗꯣꯝꯗꯒꯤ ꯀ꯭ꯋꯥꯛꯁꯦ ꯈꯣꯡꯗꯨꯅ ꯎꯔꯣꯛ ꯊꯣꯡ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯄꯔꯦꯡ ꯏꯀꯣꯏ ꯀꯣꯏꯅ ꯈꯣꯡꯗꯨꯅ ꯂꯩꯕ ꯁꯛꯇꯝ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯊꯣꯛꯇꯣꯔꯤꯕꯖꯥꯠꯅꯣ? ꯁꯨꯃꯥꯏꯅ ꯎꯔꯣꯛ ꯊꯣꯡꯁꯤꯒꯤ ꯃꯥꯏꯀꯩꯗ ꯀ꯭ꯋꯥꯛꯁꯦ ꯍꯦꯛ ꯈꯣꯡꯂꯕꯗꯤ ꯃꯈꯣꯏ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤꯁꯦ ꯕꯣꯝ ꯇꯨꯔꯒ ꯍꯦꯛꯇ ꯁꯤꯒꯟꯕꯅꯤ꯫ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯗꯨꯒ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯃꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯑꯃꯨꯛ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯇꯧꯔꯒ ꯃꯐꯝꯗꯣ ꯂꯥꯜꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯆꯠꯊꯣꯛꯐꯝ ꯏꯈꯪ ꯈꯪꯗꯦꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯪꯈꯣꯜ ꯇꯥꯏꯅꯅ ꯂꯩꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯁꯨ ꯃꯈꯣꯏ ꯏꯪꯈꯣꯜꯗꯒꯤ ꯑꯩꯔꯣꯝꯗ ꯑꯣꯜꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯇꯣꯝꯄꯣꯛ, ꯀ꯭ꯋꯥꯛ ꯅꯠꯇ꯭ꯔꯥ ꯑꯥꯗ ꯈꯣꯏꯂꯩ ꯂꯩꯁꯟꯗꯨꯅ ꯄꯥꯏꯔꯤꯁꯤ? ꯍꯟꯗꯛꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯔꯣꯏꯗꯣꯔꯤꯕ ꯈꯪꯗꯦ" ꯈꯨꯜꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯃꯥꯃ, ꯀ꯭ꯋꯥꯛꯅꯤ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯝꯃꯤꯅꯦ. ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯐꯕꯗꯤ ꯑꯣꯏꯒꯟꯗꯗꯥꯏꯅꯦ? ꯍꯥ ꯃꯥꯃ" ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ. ꯑꯗꯣ ꯅꯪꯕꯨ ꯂꯧꯁꯤꯡꯗꯤ ꯀꯝꯗꯧꯔꯤ? ꯂꯧꯕꯨꯛꯇꯒ ꯀꯨꯝꯃꯨꯗ꯭ꯔꯕꯣ" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯃꯥꯃ, ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯀꯗꯕ ꯀꯤꯔꯦ. ꯎꯔꯣꯛ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯀꯅꯤ ꯈꯟꯕꯗ ꯁꯦꯡꯂꯤꯕ꯭ꯔꯥ ꯆꯨꯝꯂꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ. ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯩꯅꯣ ꯄꯨꯍꯥꯏꯗꯁꯨ ꯍꯥꯏꯅꯩꯗꯣ. ꯀꯤꯔꯦ ꯃꯥꯃ, ꯑꯗꯨꯅ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯀꯌꯥ ꯂꯧꯕꯨꯛꯇ ꯆꯠꯇꯕ ꯀꯨꯏꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ "ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯅꯣꯅꯦ? ꯉꯜꯂꯤꯉꯩ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯂꯨꯔꯒ ꯃꯝꯗ꯭ꯔꯤꯉꯩ ꯀꯣꯛ ꯍꯦꯛ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ. ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯈꯜꯂꯤ. ꯑꯗꯣ ꯅꯣꯡ ꯑꯁꯤꯁꯨ ꯆꯨꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ. ꯑꯗꯣ ꯅꯪꯁꯨ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯕ ꯌꯥꯏꯗꯅ. ꯆꯠꯂꯨꯁꯤꯗꯅ" ꯇꯣꯝꯄꯣꯛ ꯍꯧꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯃꯥꯃ, ꯃꯑꯣꯡ ꯌꯦꯡꯒꯦ. ꯑꯩꯁꯨ ꯊꯕꯛ ꯈꯔꯗꯤ ꯂꯩꯕꯅꯤ. ꯑꯗꯣ ꯅꯣꯡꯁꯤꯁꯨ ꯆꯨꯕꯕꯨ ꯍꯧꯔꯛꯑꯕ ꯃꯥꯜꯂꯤ.
Nungsisu ontong kan create sangi haidana. Ay si nong tarak padagi imong damok sangami. Nong so kana su tarak padagi nong lay nuksit yauna. Ay gi yung sumang mato na hauriba saurba nasik masamarong singado. Yung na haidara kadra haidana idi pakalami. Ay gi nupi sumapan torak tunan dada. Asidi yung lomda tutoro oidra nong lay nuksit ni haidana ontong kan kreda. Ay di kiba mabuyaw rin masigi nasik masasi. Masimata tadok krasi haidai. Ay na muhoy-hoy ay gitok patawragi. Ay loy na bahap tari ato sa lumanong dalay ruso. Ang angsing sumapanda tuwala kano. Nasigi noong kuta si mo nga mani. Usay humdok kibra yenge iti mapanda. Noy di tora kano hayda na manong datan sa lami. Adom na nong lenuksit ka kay ganong si ka na sutara amaba matong. Ayu kipong mapantarak pa dahi da nong si kuy na suramaga. Tam na amok patara ami. Nga kimatong nong si pule-pule nong suhang kre. Nong lay nung sinamang tahalam ba iging kung gain sang napising nga do. Sumyeng do na isi ontok pa nong ni dahay da na. Jinda sumurong-murong suon do na lay. Adom na lay rin ngayon kung tayo na ba ahala do na. Tumpok pong loy ek loy da na nong lay nung sito da. Ado labok lom da kumusi da na. Labok isok kay pibam lay rito yeng usi hay rin. Maduday so hoy mamang hekti wat kini. Natraga mamahanay kitang halamigero hay rami. Ahala do na mong nang susat ka da buhay ragadi. Puna hek sa krasi tumpok. Ngayak po di wali dahi suhay dahi. Matawasong na haladugay kasi ngayak ngay itong asintong naraga. Kung na doon na labukrom da iba ni sila minarami. Sumlak pa na lambian surok si sumiso itakik taami. Urok Thong na riba mapaday dahi yaurok pagasu. Pasanga sila kiba nungay ito ba mapawrami. Maduday na halado na mama. Urok Thong mapasi yok salak padag karigin ng kangde. Isa sa kitik kirong karino may tawtawi. Lao mama kitang tuna lang tuhok si hayda na. Ay di gong lan tuwami. Maduda Ourok Thong na so hay nung batawrami. Alado na magtumpo karatam na lan sida. Nang mama so yauri kariso tawroy ni nang bo. Amang matiyang dalalag pa nung ay ti hay bagiwani. Ngay ko tam na sa si hay rakhi. Matawsom na haladugay kasi hong na. Labog so yaw sa lami. Labog eg yaw baga migi mi ngag ta ngay rami. Masama sagi labog ta nung laynuksit aduna. Kanasit ki badagi mang tahalam laba manamasing ado. Yang na doon na lay na rami. Ahala do sumagi labog makay pangkare. Ay sway gilopam labog ka duda. Kari-kari no insang napi karatharam bado. Uy na lau da bagay so insang napi singado. Yung dasaro na bagkarahiami. O na nung tingipong taramat ho'y muktarak padagi. Ahala do ay na mugyum da hala si hayda na. Magilopam maduda kawbat salami. Ahala do so tompok hala si haydiro. Lore-lore ngak layo ato noy gidi. Kari insang tongamani hangay. Ay namok mama namong nupi na nga no marum thong ni tahuri ba ni. Ado sala si mama nga kleraga di pung subaro tasalaan ni. Numisap yung bahay ba duwoyle. Ado na Ourok Thong adulaan ba di isa da inong nungayte. Sala si mama hay rami. Nga kimatong nga haladugay kasi labog tagi karakto na. Yung lom da halak ni narami. Sumlak pa do na Ourok Thong mapaday do yok salag pa da. Ahalado na yung wanda tumpok. Ourok Thong nga sida amu mo ba masang masutok taba. Miyoy kara lantori isin nang suubra ni. Yengunay hangay. Maduday na may kaya domdoon tok to na yengo badadi. Kanasulak po uramdi. Aduga ahalado na haribo ako maduga. Ay so numito da isadak kari gumasing na bapakat pa mi paay ba mapuwami. Karino ahalas na ngangi po wasibo. Ourok Thong nga sida di kanasulak po udi. Aduga magi mamita uriba sinakamdaw ribazano. Mamay di kamta bulalak po udi ni. Aduga mama na amu mo ba karalanturi hayri sina. Masinakamdaw ribazano. Lao mama yung da karatuna salhura si hayrami. Ahalado na muktompok makoy si yami ni. Ama nida natin makoy taruk-tarit muksui. Tutua sayaw sa lee. E kaino na ako'y lady siga uda pa mali ni. Kitang bok tayo dokta din tawag din na sumjung-sum na ako'y tam na hekta sang sa lee. Matawasum na ahalado ako'y gimay kay tam na kanagong makara. Oo nga dolan torok to na sang salag pagimawang da. Ahalado masama tom daga tayo dokta rami. Adugay di sada so sabong-sabong. Karigo masaba Manila mo so paurakhi. Ahalado so Canada yengin mo so kangde. Mamito na laylay da na naki at mangtong kwelaylay do na yengi. Ay sumasidi mo nga matawre da na kanda na. Mamalao sa mang taro sa lasihay da na. Namda na ahalado hanat ho nga do lalalami. Lepalay te ahalado sumasin na tompo. Paduki miyo ising nga do po kanakana uri pasano. Nang suuban na trohay da na. Sumuwahang amay nga da hangagalay rami. Maduday so ahalado da sum na kunjalami. Mama iso uy kungimi labuk ta satpa turok po uwi ni. Lao se ado da sum hayraga layrano. Lao hayda na ahalado ga ibani si.
ꯄ꯭ꯔꯞ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯅ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯐꯥꯎ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯗꯤ ꯉꯁꯥꯏ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯗꯅ ꯏꯁꯥ ꯏꯇꯣꯝꯇ ꯃꯩꯈꯦꯠ ꯃꯔꯨ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯃꯩ ꯌꯣꯛꯊꯣꯛꯆꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯗꯦ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯠꯂꯨꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯩ ꯁꯨꯝ ꯃꯧꯊꯣꯛꯑꯝꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯥꯡꯇꯣꯔꯛꯎ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯛ ꯇꯣꯛꯅꯈ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯂꯣꯏꯅ ꯇꯣꯛꯅꯔꯦ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯥꯡꯇꯣꯛꯄꯤꯔꯝꯃꯒꯦ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯄꯥꯟꯗ ꯆꯥꯛ ꯆꯥꯅꯕ ꯈꯨꯠ ꯁꯥ ꯍꯥꯝꯃꯤꯉꯩ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯒ ꯂꯧꯕꯨꯛꯇ ꯀꯨꯝꯃꯤꯟꯅꯔꯨꯕ ꯑꯍꯜ ꯑꯗꯨꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯋꯥꯇꯣꯜ ꯑꯃꯗ ꯇꯣꯡꯉꯒ ꯉꯥꯏꯍꯥꯛ ꯈꯣꯡꯉꯝꯃꯒ ꯀ꯭ꯋꯥꯛꯇꯨ ꯃꯈꯥ ꯄꯥꯡꯅ ꯄꯥꯏꯔꯒ ꯈꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯗꯗꯥ ꯀ꯭ꯋꯥꯛ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯈꯣꯡꯈꯤꯕꯗꯨꯕꯣ ꯀꯗꯣꯝꯗ ꯄꯥꯏꯈ꯭ꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯝꯃ ꯑꯍꯟꯖꯥꯎꯒꯤ ꯏꯪꯈꯣꯜꯗ ꯇꯣꯡꯉꯝꯃꯒ ꯄꯥꯏꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯇꯣꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯉꯨ꯫ ꯉꯁꯥꯏ ꯎꯔꯣꯛ ꯊꯣꯡ ꯑꯁꯤ ꯃꯥꯝꯃ ꯑꯍꯟꯖꯥꯎꯒ ꯑꯩꯒ ꯂꯥꯟꯊꯣꯛꯃꯤꯟꯅꯔꯛꯄꯗ ꯃꯥꯝꯃ ꯑꯍꯟꯖꯥꯎꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯆꯨ ꯊꯣꯛꯇꯕ ꯑꯃꯨꯕ ꯉꯥꯛꯇ ꯃꯈꯣꯏ 6-7ꯃꯨꯛ ꯃꯔꯤ ꯂꯥꯟꯊꯣꯔꯛꯏ ꯍꯥꯏ꯫ ꯑꯗꯣ ꯑꯩꯗꯤ ꯃꯗꯨ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯃꯥ ꯃꯇꯣꯝꯗꯅ ꯎꯕꯖꯥꯠꯅꯤ꯫ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯀꯩꯅꯣ ꯕꯦꯔꯥ ꯀꯥꯗꯣꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯁꯦꯡꯕ꯭ꯔꯣ? ꯑꯁ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯍꯜꯂꯛꯄꯗ ꯊꯦꯡꯅꯔꯤꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯨꯃꯤꯗꯥꯡꯗꯗꯤ ꯎꯔꯣꯛ ꯊꯣꯡ ꯃꯄꯥꯁꯤꯗ ꯑꯀꯦ ꯑꯈꯪ ꯑꯃ ꯍꯦꯛ ꯌꯥꯎꯈ꯭ꯔꯕꯗꯤ ꯅꯥꯈꯤꯕꯗꯒꯤ ꯐꯒꯟꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯅꯅꯦ ꯑꯗꯣ ꯃꯥꯝꯃꯒ ꯅꯪꯒꯗꯤ ꯉꯜꯂꯤꯉꯩꯗ ꯊꯦꯡꯅꯕꯅꯤꯅ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯔꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯀꯩꯁꯨꯝ ꯇꯧꯗꯕꯕꯨꯗꯤ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯣ ꯃꯐꯝꯗꯣ ꯑꯩꯗꯤ ꯂꯥꯜꯂꯒ ꯄꯨꯡꯆꯠꯇꯤ ꯆꯠꯅꯤꯡꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯏꯪꯈꯣꯜ ꯇꯥꯏꯅꯔꯤꯕ ꯑꯍꯜ ꯑꯗꯨ ꯃꯁꯛ ꯎꯒꯦ ꯐꯪꯉꯝꯗꯦ꯫ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯈꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯃꯥꯝꯃꯗꯨ ꯎꯗꯕ ꯀꯨꯏꯔꯦꯅꯦ꯫ ꯅꯪꯕꯨ ꯎꯕ꯭ꯔꯣ ꯍꯟꯗꯛꯁꯦ ꯃꯥꯒꯤ ꯏꯪꯈꯣꯜꯗꯒ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯥꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯁꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯎꯗꯦ ꯅꯥꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯐꯔꯦꯁꯦ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯒꯦ꯫ ꯑꯍꯜ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯔꯤꯅꯣꯃ ꯇꯧꯕꯗ ꯑꯩꯗ ꯑꯗꯨꯝ ꯍꯧꯖꯔꯛꯄꯅꯤ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯑꯩ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯒꯦ ꯍꯥꯏꯔꯝꯃꯒ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯁꯦ ꯁꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩ ꯆꯪꯉꯛꯄꯗꯨꯗ ꯏꯇꯣꯛ ꯇꯣꯛꯊꯔꯒ ꯑꯍꯜ ꯑꯗꯨꯗꯤ ꯅꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯃꯥꯝꯃ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ? ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯇꯨꯝꯃꯒ ꯂꯩꯔꯝꯕꯗꯨ ꯑꯩꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯣꯝꯄꯣꯛ ꯅꯪꯂ ꯐꯝꯃꯨ꯫ ꯃꯥꯝꯃꯁꯦ ꯈꯪꯍꯧꯗꯦ ꯍꯛꯆꯥꯡꯁꯦ ꯈꯪꯊꯣꯟ ꯍꯦꯛ ꯁꯣꯟꯊꯈ꯭ꯔꯦ꯫ ꯃꯪꯍꯥꯗꯅ ꯃꯔꯣꯜ ꯑꯃ ꯃꯤꯔꯥꯂꯝꯕ ꯊꯋꯥꯏ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯦ꯫ ꯎꯔꯣꯛ ꯊꯣꯡ ꯑꯗꯣꯝꯗꯒꯤꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯍꯧꯅ ꯑꯍꯤꯡꯗ ꯍꯦꯛꯇ ꯀꯧꯔꯛꯏ꯫ ꯅꯪ ꯃꯥꯝꯃꯁꯦ ꯌꯥꯝꯅ ꯀꯨꯏꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯃꯥꯝꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯍꯛꯆꯥꯡ ꯈꯔ ꯁꯣꯟꯖꯜꯂꯛꯄꯗꯨꯗ ꯃꯪꯍꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯥꯏꯕꯒꯗꯤ ꯌꯦꯡꯊꯣꯛꯇꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯅ ꯉꯔꯥꯡꯗ ꯀꯧꯔꯨꯕꯗ ꯉꯥꯏꯔꯤ꯫ ꯌꯦꯂꯤꯡꯒ ꯊꯥꯈ꯭ꯔꯕꯅꯤ꯫ ꯀꯪꯈꯠꯂꯛꯑꯅꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯝꯃꯗꯤ ꯊꯥꯖꯗꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯟꯈꯠꯂꯛꯀꯅꯤ ꯍꯥꯏꯕ꯫ ꯃꯪꯍꯥꯗ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯅ ꯅꯪ ꯃꯥꯝꯃꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯣ ꯇꯣꯝꯄꯣꯛ ꯅꯪ ꯃꯥꯝꯃꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯂꯧꯐꯝ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯃꯥꯝꯃ ꯍꯩꯗꯦꯅꯦ ꯅꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯇꯞꯅ ꯀꯟꯈꯠꯆꯔꯛꯁꯅꯤ꯫ ꯃꯥꯝꯃꯒꯤ ꯏꯆꯥ ꯏꯃꯧꯁꯤꯡꯅ ꯃꯥꯝꯃ ꯅꯥꯕ ꯐꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ꯫ ꯑꯗꯣ ꯃꯥꯝꯃ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯃꯥꯝꯃꯒꯤ ꯅꯥꯛꯇ ꯑꯩ ꯆꯪꯉꯛꯀꯦ꯫ ꯍꯦꯔꯥ ꯀꯥ ꯍꯦꯟꯅꯁꯨ ꯄꯨꯡꯈꯟꯗ ꯈꯟꯖꯜꯂꯨꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯐꯅ ꯍꯥꯏꯖ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯨ ꯊꯋꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯪꯒꯣꯏꯗ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯎꯡꯉꯒ ꯐꯝꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯗꯒꯤꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯑꯅꯥꯕ ꯍꯪꯕ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯌꯥꯍꯧ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯝꯂꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯍꯦ ꯈꯔ ꯉꯟꯃꯜꯂꯤꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯒꯠꯂꯤꯕꯁꯤ? ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯪꯍꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯐꯔꯦ ꯍꯧꯒꯠꯂꯨꯔꯕꯅꯤꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯁꯜꯂꯨꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯪꯈꯣꯜꯗ ꯑꯣꯏꯅ ꯆꯪꯉꯨꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯝꯂꯤ ꯇꯧꯕꯗꯨꯗ ꯏꯪꯈꯣꯜꯗ ꯆꯪꯉꯒ ꯑꯩꯁꯦ
ꯁꯨꯝ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒ ꯏꯪꯈꯣꯜ ꯇꯥꯏꯅꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯏꯪꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕꯗꯨꯗ ꯅꯨꯄꯥ ꯑꯃ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯂꯦꯞꯄꯤꯁꯤꯕꯣ? ꯃꯥꯃꯁꯨ ꯃꯥꯟꯗꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯃꯥꯟꯗꯦ꯫ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕꯒꯤ ꯏꯪꯈꯣꯜ ꯁꯥꯕꯟ ꯈꯥꯅꯔꯤꯕ ꯄꯔꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯆꯪꯁꯜꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯝꯕꯗꯨ ꯁꯨം ꯇꯞꯅ ꯇꯞꯅ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯍꯜ ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯃꯈꯥ ꯄꯥꯡꯅ ꯁꯨꯝ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯃꯤꯟꯅꯈꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯩꯁꯦ ꯀꯩꯅꯣꯅꯦ, ꯃꯥꯃꯁꯤꯕꯨ ꯅꯥꯕ ꯐꯔꯕ ꯖꯥꯔꯅꯦ? ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯃꯖꯥꯔꯣ? ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯑꯃꯒ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯁꯤꯅ ꯍꯥꯏꯗꯅ ꯑꯩꯁꯦ ꯉꯛꯅ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯁꯨꯝ ꯉꯥꯟꯊꯣꯔꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯪꯈꯣꯜꯗ ꯂꯩꯔꯝꯃꯒ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯍꯧꯒꯠꯅꯔꯣꯅꯦ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯧꯗꯣꯛꯄꯤꯔꯣ, ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯑꯍꯜ ꯑꯗꯨꯒꯤ ꯏꯃꯨꯡꯗꯒꯤ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯨꯕꯗ ꯑꯍꯜ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ? ꯑꯗꯨꯒ ꯌꯥꯍꯧꯔꯛꯄꯗ ꯑꯩꯒꯤ ꯃꯤꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯎꯈꯤꯕꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯩꯁꯦ ꯏꯁꯥꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯂꯩꯈꯤꯗꯕꯗꯨꯗꯁꯨ ꯑꯩ ꯏꯇꯣꯝꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯨꯃꯤꯠꯇꯨꯗ ꯎꯔꯣꯛ ꯊꯣꯡ ꯑꯗꯨ ꯂꯥꯟꯖꯔꯝꯗ꯭ꯔꯕꯗꯤ ꯑꯍꯜ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯖꯔꯝꯃꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨ ꯑꯩꯒꯤ ꯃꯪꯗ ꯌꯥꯝꯅ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯝꯄꯣꯛ, ꯅꯪ ꯃꯥꯃꯗꯤ ꯑꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯅ ꯄꯨꯗꯨꯅ ꯆꯠꯄꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯎꯔꯣꯛ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯜꯂꯨꯔꯅꯨ꯫ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯂꯧꯅꯕ ꯉꯥꯏꯔꯒ ꯂꯩꯔꯦꯅꯦ ꯍꯥꯏꯔꯝꯃꯒ ꯑꯍꯜ ꯑꯗꯨ ꯅꯨꯡꯉꯥꯏꯇ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯒ ꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯤ ꯑꯃ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯟꯕꯒꯤ ꯃꯑꯣꯡꯗ ꯁꯣꯛ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯍꯜ ꯑꯁꯤꯒꯤ ꯊꯋꯥꯏꯃꯤꯠꯁꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯥꯃ ꯅꯆꯥ ꯇꯣꯝꯄꯣꯛ ꯏꯪꯈꯣꯜꯗ ꯂꯩꯔꯤꯌꯦ, ꯃꯥꯃꯁꯨ ꯂꯩꯔꯤꯕꯣ ꯑꯗꯨꯗ ꯍꯥꯏꯗꯅ ꯑꯩꯁꯨ ꯄꯦꯟꯗ ꯅꯨꯡꯉꯥꯏꯇ ꯁꯨꯝ ꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯁꯣꯔꯥ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯑꯀꯤꯕꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯔꯣꯛ ꯊꯣꯡ ꯃꯄꯥ ꯑꯗꯥꯏꯗꯗꯤ ꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯕꯨꯠ ꯁꯥꯟꯅꯐꯝ ꯖꯒꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯇꯨꯔꯦꯟ ꯋꯥꯡꯃꯗ ꯂꯩꯅꯔꯤꯕ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯔꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯇꯥꯅꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯆꯗ꯭ꯔꯒꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯀꯨꯏꯗꯦ ꯑꯁꯣꯝ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯃꯥꯏꯕꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯥꯏꯕ ꯑꯅꯤꯗꯨ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯁꯤꯈꯤꯕꯗꯒꯤ ꯃꯌꯥꯝꯁꯤ ꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯎꯔꯣꯛ ꯊꯣꯡ ꯑꯗꯨꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕ ꯍꯧꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏ ꯃꯔꯨꯞꯀꯤ ꯅꯨꯄꯤ ꯃꯁꯦꯟ ꯆꯥꯛ ꯆꯥꯅꯕ ꯂꯩ ꯇꯨꯔꯦꯟ ꯋꯥꯡꯃꯗꯗꯤ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯈꯟꯅ ꯑꯗꯨꯝ ꯍꯔꯥꯎ ꯆꯠꯂꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅꯕ ꯆꯠꯇꯣꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯈꯔ ꯉꯟꯅ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗꯨꯕꯨ ꯊꯦꯡꯗꯣꯔꯤꯕ ꯖꯥꯔꯣꯅꯦ? ꯊꯦꯡꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯍꯜ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯨꯔꯒ ꯅꯪꯅ ꯍꯜꯂꯛꯇꯣꯏꯁꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯊꯦꯡꯗꯣꯏ ꯖꯥꯔꯥ? ꯑꯗꯣ ꯑꯗꯨꯝ ꯊꯦꯡꯗꯤ ꯊꯦꯡꯉꯅꯤ꯫ ꯃꯌꯥꯝꯒꯤ ꯊꯕꯛꯅꯤꯅ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯅꯤꯁꯤ ꯊꯅꯝꯃꯒꯦ ꯗꯗꯥꯒ ꯂꯩꯃꯤꯟꯅꯍꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯒ ꯇꯧꯔꯣ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯈꯣꯏꯒꯤꯗꯨ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯃꯥꯒ ꯑꯩꯒ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯅꯗꯤ ꯃꯃꯥ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯣꯏꯁꯨ ꯆꯠꯅꯤ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯧꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯃꯥꯗ ꯌꯦꯡꯉꯨ, ꯅꯪ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯒꯦꯒ ꯄꯨꯕꯤꯈ꯭ꯔꯣ, ꯌꯥꯔꯔꯣꯏ ꯍꯣꯔꯦꯟ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯃꯔꯣꯏ, ꯄꯨꯕꯤꯔꯣ, ꯑꯗꯣ ꯑꯁꯣꯝꯗꯒꯤꯗꯤ ꯅꯈꯣꯏ ꯃꯧ ꯀꯌꯥ ꯁꯨꯒꯦ ꯆꯥꯛ ꯆꯥꯅꯕ ꯆꯠꯇꯣꯔꯤꯕꯁꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯩ ꯏꯇꯣꯝꯇꯅꯤ, ꯃꯔꯨꯞꯀꯤ ꯆꯥꯛꯅꯤꯅ ꯁꯣꯝꯗꯒꯤ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ, ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯅꯔꯒ ꯃꯣꯏꯗ ꯑꯩ ꯑꯁꯥꯏꯐꯥꯎ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯑꯗꯨꯝ ꯊꯤꯜꯍꯜꯂꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯃꯑꯣꯡ ꯍꯦꯛ ꯌꯦꯡꯉꯣ, ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯅꯕꯗꯤ ꯇꯧꯔꯣ,
Nakhoi nupi masen chak chanabagi hongnabi kanagi imung manunggi wari tawraga kuina matam leraga leithokpado madu tawgano aidi masigi urok thong asi hodisu isada karigumba yai hainadri aigi nupina mukhoi tada adu yamna su khanjanbirunoda hoditi thainaga manadrabani thenga phawa saida mi adum sanarabani khumai aina mo madu yadi urok thong asida thengbada leiramdoisi laibu oiro mi bu oiro jugo chaba mi matanatti aduna thuna halaknaba taw hairami mataw sumna masu numidang khara mami tawrakpagi duda aigi sail sang thongtokpiramaga isa ani do puraga sak chanabado satki aichu numidangi pung 8 tasalakpa daida radio ngaihak targa leirammi aduga wakhanda su makoi bu sak charam khiroidrane haidana ngayak wakhalama sum khallammi radio tana pung 9 muk tasalaki matamado phoyumda halaktabadu daisi sak cha thoga saipok sum yengbiru sirane khallammi adubu aichu sak charam daiduda nahan khadi makhoiga punna saminabaduda itomda sabadu tanbadagi kona makhoi halaga sarage khana isi yunggi thongak salamaga makhoi yengboina asai mateka masum walking oina thorakhi lame surokta so hallamani sungi manaba lakai gi kharasu thengnarami matamadu da khoidagi di kharasai hangadaba iyamba mana wari ama sum hogdorakhi urok thong mapase amuk khawraba maline numidang musi tawba mayikte kya sengna udaba miyo yani kak thong asida lanthok lanchin tawraga leiba mami ma mayamna sum thengnare hainai madu ek thengnarubaga yum yawraga hekta naba mali aduna masigi urok thong ase sidokibana hena pharabane aichu makoina adumna hairakpaduda isada pakhatpa ma poame pung yenguba matamda su khangaude wari sum sanaringai pung su mapan muk taram dore madudai su hais pung sidi haidana mayamda ay amuk salukhige turen wangmada sak sanaruni haidana nupi angangde loina sanakhre adoi amukta saipu yengbiruge hairami makoina su mokhoi hoi asai matekama yengbiruro pungchu thengjale angang su yauki hairabanina numidang goire nungaite yengbiruro haire mataw sumnai su urok thong mapa domda sungkhongna tamna lami makoi so halakpagi mami uramde madudai su isada saungningba mapoame gyan taman khide da makoi se haidana ise urok thong atu lansira lan kumsira haidana sum thong mapa dai da makoi lan thurak pra haidana yengduna ise sum leirami ana haja sabagi wani mapamadai dusu misu numidang oirabanina kya satnaramde makoi lakmandabadu dai su urok thong atu lan thoge haidana aiche sum thong adu tamna lan thorakpa haurami matamadu dai gi wakanda mamangda thokiba thodok ahalladu hekta ningsingaki thong adu sum lan ba haurakpada sum tureng wangulomdagi miyo yama moli sum tamna lan thorai aichu mong hadana tamna tum lalami miyo yama lan thori bada suai gi mapa hek yawbaga lengjum lengthaina ba haurakpaduda hangaude swai longna mangki bagi mawongda isada yamna hinadaba ma phaurami madudai so hais kaino sidi haidana leithoktuna yengobada hujiktai lengthaina kiba miyo yadwai gi nakta leiramde madudai se isada pungpada pakatpa ma tawrakhi mangtung yengbada sumi se kanamata leiba uramde madudagi so thongadu hatho tu lan thoraktuna aigi nupina sak sanariba mafam adonda oina aisi sum lakpa haurami kona lambe na nupi khara wari sana lakpa maina urakhi madudai so dum khangba ngamki makhoi singadu aigi nupi angang singadu ni haibase aduga aigi wapam ase so makhoi da haido aroi kona tamna yum yawraga hairaga ningami makhoi so ai ubadu da punga khek ngami isani duna so baba haidani inakta chensalakhi aigi nupi so pung thengbadu dai sauramani haidana dada khara thengkhre do sak charabu hangai madudai su sare lao khara thuna salasi hairami makoi bo thiliba toren wangmada leiba nupi sing aduna su tongpok isel loba thori ro phare nang labanina akoi amuk leheurage adu nang sauganuko mayamgi thabak nina khara thengdo khre maruki paisa nungsa gi su khara panarubada khara ek thengdo khre phare na koi samina ko haidana makoi dei mapamadai de dum leheuki mafum adudagi moi gi nupi isani duga koi marisi amuk halak ninarami aduga ide amarom dang hekki mamangde isada thengnariki ba thogdo aduda aise wakhalamada sum tumina salami aigi nupi gi wakhanda de che saure haidana khalami isanu pa tombaduna su baba pambiu thonga dulan ba kijai hairakpadagi angang adoina pangkhalami aduga thonga do hathu koi se mari lan ba haurakhi adum nei cha singa thonga do lan minarakpada
ꯑꯃꯨꯛꯀꯁꯨ ꯃꯃꯥꯡꯗ ꯑꯩꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯒꯤ ꯁꯛꯇꯝ ꯃꯃꯤ ꯑꯃ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯈꯣꯏ ꯊꯨꯅ ꯃꯅꯤꯡꯗ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯄꯥꯈꯠꯇꯅ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯃꯥꯅ ꯄꯪꯈꯠꯂꯒ ꯊꯣꯡꯗꯨꯒꯤ ꯃꯅꯤꯡ ꯑꯃꯨꯛ ꯍꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯐꯝꯃꯒ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯊꯣꯡ ꯑꯗꯨꯗ ꯑꯩꯁꯦ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯑꯩꯕꯨ ꯐꯖꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯗꯨꯅ ꯑꯃꯨꯛꯀ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏ ꯊꯣꯡ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯛꯏꯕꯗꯤ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯈꯪꯗ꯭ꯔꯦ ꯊꯣꯡ ꯑꯗꯨꯗ ꯑꯩ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯩ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯉꯁꯤꯐꯥꯎ ꯊꯣꯡ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯒꯟꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯌꯥꯔꯤꯁꯦ ꯗꯗꯥ ꯏꯁꯣꯔ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩꯔꯤ꯫ ꯗꯗꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯗꯅ ꯈꯨꯗꯣꯡ ꯊꯤꯗꯣꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯥꯅ ꯅꯨꯃꯤꯠꯇꯣ ꯑꯩꯕꯨ ꯃꯩꯅꯨꯡꯒ ꯐꯖꯅ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯃꯪꯍꯥꯗ ꯎꯔꯣꯛ ꯊꯣꯡ ꯃꯄꯥ ꯑꯗꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯁꯦ ꯀꯧꯕꯒꯨꯝ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯠꯇꯅ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯑꯍꯤꯡꯗꯒꯁꯦ ꯑꯩꯁꯦ ꯍꯥꯎ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯏꯇꯣꯝꯗ ꯑꯉꯥꯎꯕ ꯐꯩꯒꯨꯝ ꯆꯤꯟꯗ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯃꯥꯅ ꯇꯠꯇꯅ ꯎꯔꯣꯛ ꯊꯣꯡ ꯃꯄꯥ ꯑꯗꯥꯏꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯪꯍꯥꯗ ꯀꯧꯊꯣꯔꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯑꯩꯁꯦ ꯑꯅꯥꯕ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯔꯤ ꯃꯇꯥ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯄꯟꯊꯧ ꯑꯃ ꯃꯥꯏꯕ ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯝꯕꯗꯒꯤ ꯑꯩꯁꯦ ꯐꯖꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯒ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯎꯔꯣꯛ ꯊꯣꯡ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯛꯇꯕꯗꯒꯤ ꯃꯌꯥꯝꯅ ꯁꯤꯗꯣꯛꯑꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯎꯔꯣꯛ ꯊꯣꯡ ꯑꯗꯨ ꯁꯤꯗꯣꯛꯄ ꯌꯥꯎꯔꯨꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯕꯗꯒꯤ ꯊꯋꯥꯏ ꯃꯥꯡꯉꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯃꯤꯅ ꯊꯣꯡ ꯑꯗꯨ ꯁꯤꯕ ꯌꯥꯔꯣꯏ ꯊꯤꯡꯉꯛꯄꯗꯒꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯁꯤꯕ ꯍꯧꯔꯒ ꯊꯅꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯥꯟꯗꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯥꯏꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯁꯨꯛ ꯁꯨꯛꯑꯒ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯃꯁꯨ ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯨꯕꯗꯒꯤ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯎꯔꯣꯛ ꯊꯣꯡ ꯃꯊꯛ ꯑꯗꯨꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯏꯁꯩ ꯉꯪꯉꯒ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯃꯃꯤ ꯑꯃ ꯃꯌꯥꯝꯅ ꯁꯨꯝ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫